Hi everyone. ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯦ. ꯑꯗꯣ ꯂꯨꯍꯣꯡꯕꯁꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯦ. ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯤꯀꯣ. ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ. ꯑꯍꯥꯟꯕꯒꯤ ꯎꯕꯤꯔꯤꯕ ꯃꯃꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥ ꯄꯨꯊꯣꯛꯑꯝꯗꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯈꯣꯏꯔꯝꯕꯒꯤ ꯖꯇ꯭ꯔꯥꯒꯤ ꯘꯣꯠ ꯄꯨꯖꯥ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯗꯣ ꯚꯥꯃꯣꯟꯅ ꯂꯥꯛꯅ ꯑꯗꯨꯒꯤ ꯘꯣꯠ ꯄꯨꯖꯥ ꯇꯧꯕꯤꯔꯝꯕ ꯃꯇꯨꯡꯗ ꯀꯩꯅꯥ ꯄꯨꯊꯣꯛꯇꯣꯏꯅꯦ. ꯑꯗꯨꯒꯤ ꯃꯇꯥꯡꯅꯤ ꯃꯌꯥꯝ. ꯃꯅꯤꯄꯨꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁꯀꯗꯤ ꯈꯤꯇꯪ ꯁꯣꯏꯅꯔꯝꯕꯁꯨ ꯌꯥꯏ, ꯈꯪꯗꯦ ꯑꯩꯁꯨ ꯁꯤꯒꯨꯝꯕꯒꯤ ꯃꯔꯝꯗ. ꯑꯗꯣ ꯏꯅꯝꯃꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯁꯨ ꯑꯍꯥꯟꯕ ꯎꯖꯕꯅꯤ ꯃꯌꯥꯝ. ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ. ꯖꯇ꯭ꯔꯥꯒꯤ ꯄꯨꯖꯥꯗ ꯀꯠꯄ ꯍꯩ ꯔꯥ ꯃꯈꯜ ꯃꯈꯜꯒꯤ ꯑꯁꯨꯝꯅ ꯊꯣꯛꯑꯝꯗꯥꯏꯗ ꯃꯅꯝ ꯅꯝꯍꯜꯂꯤ. ꯑꯗꯨꯒꯤ ꯃꯇꯥꯡꯅꯤ ꯁꯤꯅ ꯃꯌꯥꯝ. ꯑꯗꯨꯒ ꯑꯗꯨꯝ ꯊꯣꯛꯈꯤꯗꯧꯔꯝꯃꯤꯅ ꯂꯦꯡꯉꯨꯔꯗꯤ ꯊꯣꯛꯇꯧꯔꯝꯃꯤꯅ ꯅꯪꯅ ꯈꯨꯖꯨ ꯇꯧꯅ ꯈꯨꯔꯝꯕ ꯑꯩ ꯑꯁꯣꯝꯗ ꯂꯦꯞꯄꯗꯤ ꯐꯕ 이러. 야만에 분줄 또 구루다 구루무 들어보라. 뭘 비비라무. 행복이다. ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯊꯣꯛꯇꯧꯔꯕꯅꯤꯅ ꯚꯥꯃꯣꯟꯅ ꯑꯩꯈꯣꯏꯒꯤ ꯀꯠꯂꯝꯃꯤꯕ ꯘꯣꯠ ꯖꯇ꯭ꯔꯥ ꯑꯁꯦ ꯃꯥꯅ ꯂꯦꯡꯕꯤꯔꯝꯃꯦ. ꯑꯁꯤ ꯂꯦꯡꯉꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯩꯅꯥ ꯊꯣꯛꯄ ꯌꯥꯔꯅꯤ. ꯄꯨꯊꯣꯛꯄꯤꯗꯨꯁꯨ ꯄꯨꯁꯜꯂꯣ. कोई नहीं जाते बाजना बजाओ कम दम अजीनी थोंग अजीनी अजोन में चलू
और जमाई हिना चियाटा भमल लो आए दुनी जमाई Kaya mo ni kano kalay. Warning na eh. Kaya mo ni kano kalay. Na samsale. Guest house dila. Ôi nó hẳn là làm thôi. Giờ mai này nó nằm thôi. Ngôi hàn tàu. Ngôi hàn tàu. Giờ mai mình nó còn Giờ mai cha hẳn à. Đi ba ni, đi mà. Chi ba. Giờ mai nó cùng đôi mi Ba ni, đi mà hai này mà. Ramo Có cái nát ta biro na, có cái phê phê na biro. Bibi di Dia mah sama ni. Bibi di Dia mah. Cái cái ta. Hai người. Hai người đi mà cũng chi ba. Nipa tayo, nipi ka tayo ni Dram. Hai bây giờ ra đây. Kali kita nipi na kawan. Cái Para mi sina, apa? Saya sana ini lihat. Bukan itu. Kerjanya meyakan ul. Banyak kali lah bro. Ơi, yêu dân nipa tayo, nipi ka tayo. Half person ini. Lower ba? Asin lower ba? Ano lower ba? Bamun tengah lower ba? Bamun tengah lower. Mayam Bangladesh-tadi poloi setlaga luhongba thinade moina nupa mayumna kujarakpa rani thambalaikho ase setlaga luhongba kaina ase loiraga sumna thinai Manipur-dadi poloi setlaga thinai akhoi sigadi setnade mayam mabung mapa mama mapa magi sagai nate mayam punamaka kainaramdaigi mikup ase aisu yam wana video ase namjai yamna nuksiba matangni mayam niyoloi bigi punsi se yam wana namki aisu video ase mayam luhongba loina khoina thinbagi thokseribase nungdang ahingi pung 2 hele bor mayum yobada pung 1 hena mung changhini mayam luhongbase thengi sinane khoigi dhamai khulda luhongba 2 thokibana amagi luhongba loiraga mug luhongba lakpanina yamna thengre mayam luhongna thilna halakpada khoidi yamna nungam dei tawre haidare
ꯕꯁ ꯑꯅꯤꯅꯤ ꯀꯩꯅꯥ ꯊꯤꯟꯕꯒꯤ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯁꯦ ꯃꯤꯗꯤ ꯌꯥꯝꯃꯦ ꯃꯌꯥꯝ ꯁꯤꯅ ꯂꯥꯏꯄꯣꯠꯅꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯤꯔꯝꯗꯣꯏꯅꯦ ꯑꯗꯨꯒꯒꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄꯣꯠ ꯃꯀꯨꯞ ꯃꯇꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯅꯍꯥꯟ ꯑꯎꯟꯄꯣꯠ ꯄꯤꯕ ꯅꯨꯃꯤꯠꯇ ꯆꯤꯊꯍꯧꯕ ꯃꯆꯥ ꯃꯁꯨꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯄ ꯅꯨꯃꯤꯠꯁꯤꯒ ꯑꯗꯨꯝ ꯄꯨꯔꯦ ꯑꯩ ꯇꯨꯡꯗ ꯂꯩ ꯀꯤꯌꯥꯃꯨꯅꯤꯗ ꯁꯦꯟꯇꯔ ꯆꯥꯅ ꯍꯥꯟꯅ ꯐꯝꯍꯟꯕꯤꯌꯣ ꯀꯩꯗꯧꯔꯒꯦ 소소문이 가야 되나? ꯈꯪꯗꯦ ꯑꯁꯣꯟ ꯂꯩꯍꯧꯔꯕ ꯈꯪꯗꯦ 망이 시도 하도 ꯊꯣꯂꯣꯏꯔꯗꯤ ꯇꯨꯡꯒꯤ ꯁꯤ ꯇꯨꯡꯗ ꯇꯥꯔꯒ 정우자들아 이 가리ꯗ ꯁꯤ ꯒꯥꯔꯤꯁꯤꯗ ꯃꯤ ꯂꯣꯏ ꯆꯣꯡꯉꯤꯁꯦ ꯈꯪꯗꯦ ꯃꯣꯏ ꯅꯨꯄꯥ ꯀꯥꯡꯕꯨ ꯇꯣꯡꯉꯣ ꯍꯥꯏꯕꯅꯤ ꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯧꯔꯦ ꯕꯣꯔꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏꯅ ꯆꯪꯉꯤꯕ ꯂꯝꯕꯤ ꯑꯁꯤ ꯕꯣꯔ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯄꯨꯡ 3:30ꯕꯨ ꯇꯥꯔꯦ ꯑꯩꯈꯣꯏ ꯌꯧꯕꯗ ꯑꯗꯣ ꯊꯤꯟꯅ ꯍꯜꯂꯛꯄꯗꯗꯤ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂꯅꯤ ꯄꯨꯡ 6ꯀ ꯇꯥꯔꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯣꯏꯅ ꯌꯥꯏꯐꯃꯤꯟꯅꯔꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ